ꯅꯤꯡꯊꯝꯒꯤ ꯎꯂꯦꯟꯅ ꯆꯤꯛꯄ ꯃꯥꯂꯪꯗ ꯃꯔꯨ ꯍꯨꯜꯂꯦ, ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯛꯂꯦ, ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯔꯦ ꯎꯂꯦꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯈꯣꯏꯕꯨ꯫ ꯍꯣꯏ ꯍꯣꯏ ꯂꯥꯎꯅ ꯇꯥꯜꯂꯛꯂꯦ, ꯏꯁꯥ ꯑꯁꯦ ꯇꯤꯡꯊꯣꯛꯅ ꯏꯔꯣꯏ ꯏꯅꯥꯎ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯁꯥꯏꯕꯦꯔꯤꯌꯥ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩ꯫ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨꯅ ꯂꯥꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯏ, "ꯏꯁꯥꯕꯤ, ꯋꯥꯗꯕ꯭ꯔꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ?" "ꯋꯥꯏ, ꯑꯗꯣ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯃꯥꯂꯦꯝꯁꯦ ꯃꯥꯒꯤ ꯐꯖꯕ ꯀꯌꯥꯕꯨ ꯅꯣꯡꯗꯣꯜꯊꯛꯇꯒꯤ ꯌꯦꯡꯂꯛꯄ ꯀꯥꯟꯗ ꯑꯋꯥꯕ ꯄꯨꯝꯕ ꯃꯀꯥꯎꯏ." "ꯃꯥꯅꯤ ꯏꯁꯥꯕꯤ, ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯏꯁꯥ ꯑꯁꯦ ꯈꯞꯇꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄꯃꯛꯇꯗ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯆꯅꯤꯡ ꯇꯥꯅ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯃꯌꯥꯗꯦ꯫ ꯏꯁꯥꯅꯧ ꯀꯔꯝꯕ ꯌꯥꯋꯥꯕꯨ ꯂꯩꯕꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ." "ꯏꯁꯥꯕꯤ, ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯦ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯇꯥꯔꯝꯕ ꯄꯥꯠ ꯀꯌꯥ ꯂꯥꯏꯖ ꯏꯁꯤꯡ ꯃꯥꯕꯨ ꯇꯪꯂꯨꯕ ꯃꯍꯥꯎꯕꯨ ꯃꯀꯥꯎꯋꯦ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯆꯥꯔꯛꯄ ꯑꯍꯥꯎꯕ ꯉꯥ ꯀꯌꯥ ꯇꯪꯕꯕꯨ ꯃꯐꯪꯗꯦ꯫ ꯏꯁꯤꯡꯗ ꯍꯧꯕ ꯀꯥꯎꯁꯤꯡ ꯀꯌꯥꯁꯨ ꯃꯆꯜ ꯁꯨꯅ ꯃꯐꯪꯗꯦ꯫ ꯎꯃꯪ ꯀꯌꯥ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯏꯗꯣ?" ꯉꯥꯅꯨ ꯂꯥꯕ ꯑꯗꯨꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ꯫ "ꯃꯥꯅꯤ ꯏꯁꯥꯕꯤ, ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯏꯪ ꯑꯁꯥ ꯈꯜ ꯑꯃ ꯀꯥꯏꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯁꯨ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯏꯗꯣ?" "ꯃꯥꯅꯤ ꯏꯁꯥꯅꯧ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯂꯥꯎꯔꯤ ꯉꯥꯡꯂꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ." ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯣ ꯇꯞꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯉꯥꯅꯨ ꯂꯥꯕ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯁꯥꯅꯧꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ "ꯏꯁꯥꯅꯧ, ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯔꯨꯝꯁꯤꯡꯗꯣ ꯃꯆꯥ ꯑꯣꯟꯕ ꯉꯝꯂꯝꯂꯕꯗꯤ ꯍꯧꯖꯤꯛ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯝꯃꯅꯤꯀꯣ." "ꯏꯁꯥꯕꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫ ꯉꯥꯅꯨ ꯂꯥꯕ ꯑꯗꯨ ꯅꯥꯀꯟꯗꯒꯤ ꯃꯁꯥ ꯅꯥꯝꯃ ꯑꯃ ꯀꯣꯟꯗꯨꯅ ꯊꯦꯝꯕꯤ꯫ "ꯁꯦ ꯇꯣꯛꯂꯣꯁꯦ, ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯄꯨ ꯌꯧꯔꯒ ꯏꯆꯥ 10ꯃꯛꯇ ꯃꯇꯥꯟꯁꯦ ꯏꯁꯣꯔ ꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯆꯠꯄꯒꯨꯝ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯉꯥꯅꯨ ꯂꯥꯕ ꯑꯗꯨꯅ, "ꯏꯁꯥꯅꯧ, ꯅꯈꯣꯡ ꯃꯁꯦꯜꯂꯨ, ꯏꯁꯥ ꯈꯞꯅ ꯃꯄꯥꯏꯔꯁꯦ." "ꯐꯅꯤ ꯏꯁꯥꯕꯤ." 1, 2, ꯉꯥꯏꯔꯝꯗ 3 ꯊꯥꯅ ꯃꯄꯥꯏꯔꯁꯦ ꯁ꯭ꯋꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯅꯨ ꯂꯥꯕ ꯑꯃꯣꯝ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯏꯔꯛꯄ ꯀꯥꯟꯗ ꯆꯤꯅꯥꯔꯣꯝꯗꯩ ꯄꯥꯏꯔꯛꯄ ꯉꯥꯅꯨ ꯃꯄꯥꯡ ꯈꯔ ꯊꯦꯡꯅꯩ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯎꯗ ꯀꯨꯏꯔꯦꯗ, ꯂꯣꯛꯇꯥꯛ ꯇꯥꯟꯅ ꯆꯠꯇꯣꯏꯔꯣ?" "ꯏꯇꯥꯎ, ꯆꯠꯇꯣꯏꯅꯦ." "ꯐꯔꯦ ꯂꯥꯛꯂꯣ ꯏꯇꯥꯎ, ꯈꯔ ꯌꯥꯡꯅ ꯄꯥꯏꯔꯁꯦ, ꯌꯧꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ." "ꯍꯣꯏ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯏꯁꯥꯅꯧ, ꯂꯥꯛꯂꯣ, ꯄꯟꯊꯨꯡ ꯌꯧꯗꯧꯔꯦ, ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯊꯨꯅ ꯄꯥꯏꯅꯕ ꯇꯧꯁꯦ." "ꯐꯅꯤ ꯏꯁꯥꯕꯤ." ꯈꯣꯟꯖꯦꯜ ꯄꯨꯟꯅ ꯊꯥꯔꯛꯄ ꯋꯥꯍꯩꯒꯤ ꯇꯦꯟꯊꯥꯏ ꯃꯌꯦꯛ ꯃꯥꯅ ꯃꯥꯂꯦꯝ ꯏꯃꯥ ꯃꯥꯗ, "ꯅꯆꯥ ꯑꯩꯒꯤ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ" ꯍꯥꯏꯕꯒꯨꯝ ꯇꯥꯏ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯖꯤꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯏꯁꯥ ꯑꯅꯤ ꯊꯤꯗꯦꯛꯂꯦ, ꯏꯈꯣꯡ ꯑꯅꯤ ꯊꯤꯗꯦꯛꯂꯦ, ꯏꯁꯥ ꯈꯞꯅ ꯃꯄꯥꯏꯒꯦ, ꯅꯪꯇꯒꯤ ꯈꯟꯒꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯃꯌꯥꯎꯋꯦ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯏꯁꯤꯗꯣ, ꯈꯣꯡꯒꯨꯜ ꯃꯥꯗꯤ ꯃꯨꯠꯍꯜꯂꯣꯏꯁꯤꯀꯣ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯥꯍꯦꯛ ꯑꯁꯦ ꯁꯛꯅ ꯄꯥꯏꯔꯛꯄꯅ ꯂꯣꯛꯇꯥꯛ ꯃꯥꯕꯨ ꯎꯕ ꯐꯪꯂꯦ꯫ ꯃꯆꯤꯟꯗ ꯇꯠꯅ ꯁꯣꯜꯂꯤ ꯄꯥꯏꯅ ꯄꯥꯏꯅ ꯉꯥꯅꯨ ꯂꯥꯕ ꯑꯗꯨ ꯂꯣꯛꯇꯥꯛ ꯏꯃꯥ ꯃꯥꯕꯨ ꯌꯦꯡꯅ, "ꯑꯣ, ꯆꯍꯤ 1000 ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯕꯤ ꯏꯃꯥ, ꯅꯪꯒꯤ ꯅꯁꯥꯏꯀꯣꯜ ꯌꯧꯔꯦꯗꯣ꯫ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯆꯦꯠꯅ ꯅꯊꯥꯗ ꯀꯣꯟꯗꯨꯅ ꯇꯥꯏꯕꯪ ꯅꯣꯡꯂꯩ ꯑꯀꯟꯕꯕꯨ ꯉꯥꯛꯄꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯎꯏꯁꯤꯟꯅ ꯈꯨꯔꯝꯃꯤ꯫ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯈꯨꯔꯝꯂꯝꯕꯗꯨ ꯎꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨ ꯉꯥꯅꯨ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯨ
ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯃꯀꯣꯟ ꯁꯥꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨ ꯃꯔꯨꯝ 2 ꯀꯣꯛꯂꯦ꯫ ꯃꯔꯨꯝ 2 ꯑꯗꯣ ꯑꯃꯣꯝ ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯀꯨꯞꯅ ꯁꯦꯟꯅꯩ꯫ ꯂꯥꯕ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤ꯫ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯐꯖꯔꯕ ꯉꯥꯅꯨ ꯂꯥꯕ ꯑꯃꯣꯝ 2 ꯑꯗꯣ ꯃꯆꯥ ꯑꯣꯜꯂꯦ꯫ ꯍꯞꯇꯥ ꯑꯃ ꯄꯨꯟꯅ ꯃꯆꯥ 2ꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯅꯣꯡꯗꯝ ꯑꯀꯟꯕ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯃꯀꯣꯟ ꯑꯗꯨꯒꯤ ꯐꯨꯝ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯥꯛ ꯇꯝꯅ ꯍꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯀꯔꯤ ꯃꯇꯧꯅꯣ ꯏꯆꯥꯁꯥ, ꯅꯄꯥꯅ ꯉꯔꯥꯡ ꯇꯥꯛꯄ ꯏꯁꯤꯡꯊꯛꯇ ꯃꯇꯥꯎꯕ ꯃꯍꯩ ꯑꯗꯨ ꯍꯩꯔꯕ꯭ꯔꯥ? ꯄꯂꯦꯝ, ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛꯇꯤ ꯍꯩꯖꯗ꯭ꯔꯤ꯫ ꯏꯁ, ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯇꯥꯡ ꯑꯁꯤꯗ ꯍꯤ ꯑꯃ ꯃꯈꯣꯏꯒꯤ ꯐꯨꯝꯗꯤ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯅ, ꯏꯆꯥꯁꯥ, ꯇꯨꯃꯤꯟꯅ ꯂꯥꯡꯗꯕꯤ ꯂꯩꯌꯨ, ꯏꯃꯥ ꯅꯈꯣꯏꯕꯨ ꯂꯥꯞꯅ ꯁꯦꯟꯅꯒꯦ꯫ ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯨ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯤꯌꯦ꯫ ꯏꯆꯥꯁꯥ, ꯏꯃꯥ ꯅꯥꯀꯟꯗ ꯂꯩꯒꯦ꯫ ꯇꯥꯏꯕꯪ ꯆꯩꯐꯨ ꯑꯀꯟꯕ ꯃꯊꯥꯔꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯥꯡꯃꯛꯇ ꯊꯥꯔꯒ ꯏꯃꯥꯕꯨ ꯂꯥꯡꯒꯣꯏ ꯆꯜꯂꯕꯗꯤ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯁꯦꯟꯅꯅꯤ? ꯏꯃꯥ ꯅꯛꯅ ꯂꯩꯒꯦ, ꯅꯈꯣꯏ ꯄꯥꯈꯠꯅꯨ꯫ ꯑꯁꯨꯝꯅ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯣ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯩ꯫ ꯍꯤ ꯊꯧꯖꯤꯜꯂꯛꯏꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅ ꯇꯧꯅ ꯐꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯂꯥꯡꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ, ꯑꯗꯨꯒ ꯐꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯏ꯫ ꯃꯆꯥ 2 ꯑꯗꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ, ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ, ꯑꯩꯈꯣꯏꯕꯨ ꯀꯜꯂꯣ꯫ ꯏꯆꯥꯁꯥ, ꯏꯃꯥ ꯂꯥꯛꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯐꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯡ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯄꯜꯂꯤ꯫ ꯐꯨꯝ ꯅꯝꯂꯤꯕ ꯈꯔ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯍꯩꯃꯥ ꯇꯣꯝꯕ, ꯂꯝ ꯉꯥꯅꯨ ꯑꯃ ꯃꯈꯣꯡꯁꯦ ꯄꯜꯂꯦꯅꯦ꯫ ꯑꯦ, ꯇꯥꯂꯨꯈꯣꯏ, ꯐꯥꯎꯅꯦ, ꯍꯣꯔꯦꯟ ꯅꯆꯟꯅꯨꯄꯤꯗ ꯉꯥꯎꯍꯜꯂꯒ ꯃꯥꯔꯤꯕ ꯌꯥꯅꯤ꯫ ꯑꯦ, ꯇꯥꯗ 2, ꯇꯧꯔꯨꯅꯨꯗ, ꯐꯠꯇꯦ, ꯃꯤ ꯃꯆꯥ ꯆꯦꯟꯕꯤ ꯑꯣꯏꯔꯝꯃꯗꯤ꯫ ꯍꯥꯏ ꯄꯣꯏꯔꯩ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯉꯥꯈꯥ, ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ? ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯅꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯥꯏꯕꯪ ꯃꯤꯁꯦ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ, ꯑꯩꯒꯤ ꯈꯣꯡꯁꯤꯁꯨ ꯄꯜꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯥꯁꯥ, ꯅꯃꯥꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯏꯃꯥ ꯏꯆꯥꯁꯤꯡꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯦꯟꯈ꯭ꯔꯣ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯆꯥ ꯏꯃꯥꯒꯤ ꯅꯊꯥꯗ ꯂꯩꯕ ꯐꯪꯖꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨ ꯃꯁꯥ ꯈꯞꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯃꯩ ꯊꯦꯛꯀꯠꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯪꯂꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯏꯍꯦ, ꯅꯥꯟꯊꯣꯛꯈ꯭ꯔꯦꯅꯦ, ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ, ꯈꯪꯍꯧꯗꯦ ꯇꯨꯡꯗꯒꯤ꯫ ꯏꯁꯥꯅꯧ, ꯂꯥꯛꯂꯣ, ꯆꯠꯂꯁꯤ, ꯊꯥꯗꯣꯛꯂꯝꯂꯁꯤ꯫ ꯂꯩꯊꯣꯛꯂꯒ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯥꯅꯨ ꯂꯥꯕ ꯑꯗꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯥꯕꯤ, ꯅꯅꯥꯎꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯏꯁꯥꯅꯧ, ꯆꯠꯂꯁꯤ, ꯊꯥꯗꯣꯛꯂꯝꯂꯣ ꯃꯐꯝ ꯑꯁꯦ, ꯆꯠꯂꯁꯤ ꯑꯐ꯭ꯔꯤꯀꯥ ꯂꯝꯗꯝ꯫ ꯏꯁꯥꯕꯤ, ꯏꯆꯥꯁꯤꯡꯗꯣ ꯇꯣꯛꯂꯣ ꯌꯥꯔꯦ ꯏꯁꯥꯅꯧ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯤ꯫ 1, 2 ꯌꯧꯗ 3 ꯊꯥꯅ ꯁ꯭ꯋꯥ, ꯑꯩꯗꯤ ꯄꯥꯏꯔꯦ, ꯂꯥꯛꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯅꯨ ꯂꯥꯕ ꯑꯗꯨ ꯄꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯃꯤꯠꯇꯁꯨ ꯃꯄꯤ ꯇꯥꯏ, ꯂꯦꯞꯄ ꯂꯩꯇꯦ꯫ ꯉꯥꯅꯨ ꯑꯃꯣꯝ ꯑꯗꯨꯁꯨ ꯃꯁꯥꯕꯤꯒꯤ ꯇꯨꯡ ꯏꯜꯂꯤ꯫ ꯃꯃꯤꯠ 2ꯗꯨꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯝꯃꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯝꯃꯤ꯫ ꯏꯆꯥꯁꯥ, ꯏꯃꯥꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ, ꯏꯁꯥ 2 ꯈꯞꯅ ꯅꯄꯥꯒ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯈ꯭ꯔꯒꯦꯀꯣ, ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯁꯨꯝꯅ 2 ꯑꯗꯨ ꯄꯨꯟꯅ ꯑꯐ꯭ꯔꯤꯀꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯄꯣꯏꯔꯩ ꯉꯥꯅꯨ 2 ꯑꯗꯨ ꯃꯥꯒꯤ ꯈꯨꯗꯩ ꯃꯆꯥ ꯑꯗꯨꯗ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯌꯧꯕꯒ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ, ꯍꯥꯏ ꯂꯩꯁꯦꯝꯕꯤ, ꯊꯣꯛꯂꯛꯎꯅꯦ꯫ ꯇꯥꯔꯦ ꯇꯥꯔꯦ, ꯀꯩꯗꯧꯔꯦ ꯃꯄꯥ? ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯃꯄꯥ ꯅꯪꯕꯨ ꯉꯥ ꯐꯥꯅꯤ ꯀꯨꯝꯈꯤꯗꯥꯏ?
Kadai nga phapano nganu macha ani se paman khidana nga phapaga hundoklamlaga puraga chelai isini. Haima nang sibako angang macha dawna hai nacha nupina uraga harauduni se fajana thambiyu kaino khara thabiyu mabuk lamlamani. Asumna laisembina tawraga nganu macha ani dugi lefam sembire aduga machinja kharasu thabire. Hoiregi macha nupi adu lakpada nganu macha ani adu ubada haraubana loikre. Sintha adu nganu macha ani dugi seva tawduna harauna leibadu uraga mapa amadi mamadu pena harauna yengjai. Asumna chahi lana nganu macha ani adu yoglakpadagi chawre masa mathanda paiba ngamba tanja oiraklabani. Nongma Sinthana yamna pakhatna mapabu kaurai. Paba, paba, hai kaidawre, chawbaga chawbiga lairamdre. Ha, kadai jakraba, asi hairaga magi nupibu kawi. Hai mama, taribra nangbu. Tare thole hai ma kaidawre mahau mapa. Khoi chawbaga chawbiga di. Kaino asida machinjak chahobane. Khudaktuda nganu sangu ama makhoigi mayum lana paiduna chakhi nungchu maikai tamna. Paiduna chali Sintha ngakna pabatu chawba chawbi haima mabani di mapanglakta tinkraba. Kari haba paba asi haraga matung inne patpana duda famduna kapi mama amadi mapana themi. Abema kaplanu se makhoigisu mapanglakta chakrini kaplanu aikhoina makhoibu nuksi haiduna kallaga thamba yade pap langzabagum anai. Paba hayengdagi aidi kanaga sanani makhoi leitrabadi. Haima angawbisidi hayeng babana hui ama laururaga loiredana adugi wabu. Se aduga hek sano. Asengba paba. Hoi asengbanini nangbu. Mama dusu mateng pangsilai. Noi khura lukhoi hoidagi huido lauge haramabani napana se kablanu. Mamaga pabaga nane nangna kapase ubase nungaiti. Ay kaptena ase haraga mapi adu taithoi. Mataw adu laisembi amadi poiray momonok to na machabu chena konbi. Aduga pat adu tamna yenglai. Ure taramday numiki mangalna taruba ising imayda yenbada. Sanama zu fudok na laibadu Sinthana machinda launa sulai. Chawba, chawbi. Nabani nungaina layuko marakta koirao achapot ahauba thabige charula oko kainarasi. Taseng nganu macha ani dusu kainarasi hairamgadra. Adubo awangba atiya thakta pariba useng mari adugi maraktagi ani amana mangak laina yanglammi. Asumna tapna paikhre mapangsingga loinana chawba amadi chawbi adu.